Mamang chahi Inglisingani Kungamari gi November thada Jiribam district ta Kuki-Zo gi Meeoi tara Haatkhibagi Thoudok Thijilliba National Investigation Agency NIA da investigation gi status report file Touraknaba Supreme Court na Khanghankhre Supreme Court of India gi Chief Justice Surya Khan Justice Joy Malia Bagi amasung Justice A.S. Chandukarna Saba Benz amana Kuki-Zo community gi Meeoi mangana Thagalnakiba petition ama khanaraduna wafam asing arang NIA da Khanghankhibani petition aduda court na monitor tauba special investigation team ama semnana ba taksinki adumoinamak Laibaga sigi maming lairaba investigation agency ama oiriba NIA na Thoudok asigi matangda thijinduna lakpana nauna SIT ama sembagi mathauta de hairaduna investigation gi status report file Touraknaba court na NIA da Khanghankhibani masiga loina na Thoudok asigi matangda lokatpa case NIA na pairakpadagi hojik faubada lokatkiba thabaksing fangkiba evidence statement record sing forensic ki findings sing amasung thijinba asi loishinba yabagi chaurakpa matam ama Supreme Court ta lankhatpa mathauta gadori Churachandpur district ki Khopungbung Belastagi Banram Pani Chahiyangkai Gataruk Tenmol Dagi Badlansung Chahiyangkai Nangwite Dagi Albert Amo Chahi Kuntraga Mapan Tenmol Dagi Lal Ramthang Chahi Humfuga Humdoi Amasung Ngarte Dagi Lal Hulokim Chahi Humfu Hariba Meeoi manga asina Tharakiba petition aduda Inglisingani Kungamari gi November gi tang taraga mathoida Jiribam district ki Borobekra police station ki manakta laiba CRPF ki camp ta Kuki-Zo gi naha tarabu Manipur police commando amasung Central Reserve Police Force na fact encounter da Haatkhibani haina maral siri